ꯄꯥꯎꯆꯦꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯇꯝꯗ ꯅꯟ ꯚꯥꯏꯂꯦꯟꯁꯀꯤ ꯋꯥꯈꯜꯂꯣꯟꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯁꯨ ꯀꯠꯈ꯭ꯔꯦ꯫ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ 182 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯒꯥꯟꯙꯤ ꯖꯌꯟꯇꯤꯒꯤ ꯊꯧꯔꯝ ꯉꯁꯤ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯏꯝꯐꯥꯜꯒꯤ ꯒꯥꯟꯙꯤ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ, ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ, ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯝꯕ ꯑꯃꯗꯤ ꯅꯟ ꯚꯥꯏꯂꯦꯟꯁꯀꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯇꯝꯗ ꯂꯩꯁꯨ ꯀꯠꯈꯤ꯫ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯐꯤꯂꯣꯁꯣꯐꯤ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯑꯣꯐ ꯅꯟ ꯚꯥꯏꯂꯦꯟꯁ ꯍꯥꯏꯅꯁꯨ ꯄꯥꯡꯊꯣꯛꯅꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨ ꯅꯥꯟꯅ ꯊꯝꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯨꯃꯤꯠ ꯑꯁꯤ ꯅꯦꯁꯅꯦꯜ ꯀ꯭ꯂꯤꯟꯂꯤꯅꯦꯁ ꯗꯦ ꯍꯥꯏꯅꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯣꯚꯤꯗꯀꯤ ꯑꯁꯤꯕ ꯃꯁꯤꯡ ꯂꯥꯈ ꯑꯃ ꯌꯧꯒꯗꯧꯔꯦ꯫ ꯄꯨꯡ 24ꯗ ꯃꯤ 1,135 ꯁꯤꯔꯒ ꯑꯅꯥꯕ 41,933 ꯊꯦꯡꯅꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯅꯥꯕꯗꯒꯤ ꯃꯤꯑꯣꯏ 1,035 ꯁꯤꯈꯤꯕꯁꯤꯅ ꯑꯄꯨꯟꯕ ꯑꯁꯤꯕꯒꯤ ꯃꯁꯤꯡ ꯂꯥꯈ ꯑꯃ ꯌꯧꯒꯗꯧꯔꯦ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯑꯌꯨꯛ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯤꯈꯤꯕ ꯃꯁꯤꯡ ꯄꯨꯟꯅ maudramapan,862 ꯌꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯀꯣꯚꯤꯗ ꯀꯦꯁ ꯃꯥꯌꯣꯛꯅꯔꯕ ꯃꯤꯑꯣꯏ 39,933 ꯊꯦꯡꯅꯗꯨꯅ ꯑꯅꯥꯕꯒꯤ ꯃꯁꯤꯡ ꯂꯥꯈ 63 ꯌꯧꯗꯧꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯑꯅꯥꯕ 59,938 ꯂꯥꯌꯦꯡꯕꯗꯒꯤ ꯐꯔꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤ ꯊꯥꯔꯒ ꯐꯈꯤꯕ ꯃꯁꯤꯡ ꯂꯥꯈ 52 ꯍꯦꯟꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯕꯁꯨ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯟꯗꯣꯔꯛꯂꯕ ꯁꯥꯊꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯅꯤꯁꯨꯕ ꯃꯐꯝꯗ ꯂꯩꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯈ 10 ꯔꯣꯝ ꯍꯟꯊꯅ ꯂꯩꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯔꯤꯀꯣꯚꯔꯤ ꯔꯦꯠ ꯑꯁꯤ 38.8% ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯑꯅꯧꯕ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯑꯣꯏ 119 ꯊꯦꯡꯅꯈꯤꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯑꯄꯨꯟꯕ ꯃꯁꯤꯡ 19,113 ꯌꯧꯗꯨꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯅꯥꯕꯒꯤ ꯂꯝꯖꯦꯟꯗ ꯑꯍꯨꯝꯁꯨꯕ ꯃꯐꯝꯗ ꯂꯝꯖꯦꯟ ꯌꯥꯎꯔꯦ꯫ ꯑꯁꯥꯝꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯅꯥꯕ ꯃꯁꯤꯡ ꯂꯥꯈ 2ꯒꯤ ꯃꯌꯥ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯅꯨꯄꯤ 50 ꯌꯥꯎꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 119 ꯊꯦꯡꯅꯕꯗ ꯂꯥꯌꯦꯡꯕꯗꯒꯤ ꯐꯒꯠꯂꯛꯇꯨꯅ ꯃꯤꯑꯣꯏ 130 ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 9,794 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯥꯏꯀꯠꯅꯔꯤꯕ ꯑꯅꯥꯕꯁꯤꯡ 2,102 ꯅꯤ꯫ ꯅꯥꯕ ꯐꯔꯛꯄꯒꯤ ꯆꯥꯡ 68.83% ꯌꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯇꯦꯁ ꯆꯠꯊꯔꯤ꯫ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 90, ꯏꯝꯐꯥꯜ ꯏꯁꯇꯒꯤ 39, ꯇꯃꯦꯡꯂꯣꯡꯗꯒꯤ 19, ꯅꯣꯅꯦꯗꯒꯤ 13, ꯊꯧꯕꯥꯜꯗꯒꯤ 5, ꯎꯈ꯭ꯔꯨꯜꯗꯒꯤ 4, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ 4, ꯕꯤꯁꯦꯝꯄꯨꯔꯗꯒꯤ 4, ꯁꯦꯅꯥꯄꯇꯤꯗꯒꯤ 2, ꯀꯛꯆꯤꯡꯗꯒꯤ 2, ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯗꯒꯤ 1, ꯇꯦꯡꯅꯧꯄꯜ 1 ꯑꯃꯁꯨꯡ ꯆꯥꯟꯗꯦꯜꯁꯨ 1ꯅꯤ꯫ ꯃꯈꯣꯏ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯨꯄꯥ ꯀ꯭ꯔꯣꯔ 8ꯀꯤ ꯍꯦꯔꯣꯏꯟ ꯀꯦꯖꯤ 8ꯀ ꯀꯣꯟꯅꯅ ꯃꯅꯤꯄꯨꯔꯤ ꯃꯆꯥ 3 ꯀꯣꯜꯀꯇꯥꯗ ꯐꯥꯔꯦ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜꯒꯤ ꯗꯤꯇꯦꯛꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯉꯁꯤ ꯀꯣꯜꯀꯇꯥ ꯁꯤꯇꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯕꯤ.ꯇꯤ. ꯔꯣꯗꯇ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯅꯝꯕꯔ 4 ꯀꯦꯖꯤ 8ꯀ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯃꯆꯥ 3 ꯐꯥꯔꯦ꯫ ꯅꯝꯕꯔ 4ꯁꯤꯡ ꯑꯗꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 8 ꯔꯣꯝꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯑꯦꯝ.ꯗꯤ. ꯋꯁꯤꯔ ꯈꯥꯟ ꯆꯍꯤ 35, ꯗꯤ. ꯂꯨꯡꯅꯤꯄꯥ ꯆꯍꯤ 95 ꯑꯃꯗꯤ ꯏꯔꯐꯥꯟ ꯈꯥꯟ ꯆꯍꯤ 30ꯅꯤ꯫ ꯃꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯅꯥꯒꯥꯂꯦꯟꯒꯤ ꯅꯝꯕꯔ ꯊꯥꯕ ꯇ꯭ꯔꯛ ꯒꯥꯔꯤ ꯑꯃꯗ ꯅꯥꯒꯥꯂꯦꯟ ꯐꯥꯎꯔꯒ ꯅꯝꯕꯔ 4 ꯑꯗꯨ ꯀꯣꯜꯀꯇꯥ ꯁꯤꯇꯤ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯀꯣꯜꯀꯇꯥꯒꯤ ꯗꯤꯇꯦꯛꯇꯤꯚ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯗꯨ ꯐꯥꯖꯤꯜꯂꯒ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯗ꯭ꯔꯥꯏꯚꯔꯒꯤ ꯐꯝꯐꯝ ꯑꯣꯏꯔꯤꯕ ꯁꯤꯠ ꯃꯈꯥꯗ ꯅꯝꯕꯔ 4 ꯀꯦꯖꯤ 8 ꯑꯗꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯀ꯭ꯔꯥꯏꯝ ꯑꯦꯟꯗ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤ.ꯄꯤ. ꯑꯣꯏꯔꯤꯕ
संदेश पांडेना हाइरी। नंबर 4 अदु मणिपुरदगी पुसिलगलगा नागालैंड फावरगा कोलकाता सिटी मनुंगदा थादोकनबा थौरांग तौरंबनी। मखोयना गाड़ी अदु कोलकाता सिटी बीटी रोड की सिरिया हाइरिबा मफम अदुदा खामदुना लैबदगी खुलै थुना फागतपा ngamखिबनी हाइरी। हौजिक फावबा मियोय अहुम असि मखाताना वांग पाउंग चथरी हाइरी। अवांग नोंपोक की स्टेटसिंगदा नोंग कन्न चुगदौरी मैप। इंडियन मेट्रोलॉजिकल डिपार्टमेंट की रिपोर्ट की मतुंग इना हयेंग अक्टोबर तांग अहुम दगी बंगा फावबा अवांग नोंपोक की स्टेटसिंगदा यामना कनबदगिना मयाय ओइरप्पा चांगदा अखा अराव लोइनना नोंग चुगनी हाइरी। नोंग चुबा असि असम अमदी मेघालयदा अक्टोबर अहुमदा कन्न चुगनी अदुगा असम मेघालय नागालैंड मणिपुर मिजोराम अमदी त्रिपुरादसु अकनबदगी मयाय ओइरप्पा फावबा नोंग चुगनी। अदुगा अक्टोबर 5दा त्रिपुरा सिक्किम वेस्ट बेंगल उड़ीसा असम चिंबा मफमदा यामना कन्बा मोंगदा पाक सना अखाक अराव यावना नोंग चुगनी हाइरी। ngasisu COVID-19 na nupi ama laikhidre। मणिपुर कोविड-19 पॉजिटिव ओइबा मियोय सिबगी मसिंग नोंमगी हेंगलगली। ngasisu पोरमपात लेबा जेनिम्स हॉस्पिटल कोविड-19 पॉजिटिव ओइबदगी लायेंग चथकिबा नुपी अमा लैखिद्रे। मियोय असि थारगा हौजिक फावबा कोविड-19 ना लैखिदबा मियोय 39 सुख्रे। ngasi ayuk pung 13:45 rom ताबा अदुवाइदा लैखिद्रबा नुपी असिगी ममिंग फिजम मोइरांग लैमा चही 34 मपुरोइबगी मिंग PH बिदुर कवी इम्फाल ईस्ट की सेक्टा मखा लेकाइदगिनी। लैखिद्रबी असि हौकिबा सेप्टेम्बर तांग 19 कोविड-19 पॉजिटिव ओइबदगी जेनिम्स हॉस्पिटल एडमिट तौदुना हॉस्पिटल असिगी कोविड वाटर लाइन चथकिबनी। कोविड-19 पॉजिटिव ओइबदा नतना तोंगान तोंगान मखलगी लैना खरसु नाबना मरम ओरगा लैखिदबनी हाइरी। होकर अमा कोविड-19 पॉजिटिव ओइरे। मणिपुर कोविड-19 की लाइजन की खोंजेंदा यांगना संदरोली बिचैरक असिदा फ्रंट लाइन दा थोलक्तुना अचौबा थौदांग लौरिबा मियामदा पाउचे येंथोकपगी थबक तौरिबा होकर अमा कोविड-19 पॉजिटिव ओइरे। पॉजिटिव ओइरबा लंगथबान केंद्र की मनुंग चनबा लंगथबान कुंजादगिनी। महाक चही 15 रोम सुरे। महाक नुमित खुदिंगी फोंबा पाउचे सिंग मणिपुर यूनिवर्सिटी अमदी लंगथबान कुंजागे अकोइबा मफम सिंगदा मियामदा फंगनबगी थबक चथदुना लाखिबनी। हौकिबा सेप्टेम्बर 30 कोविड-19 टेस्ट तौबदा पॉजिटिव ओइरे हाइना कन्फर्म तौखी। मसिगी मतुंगदा लंगोय खोंना खोंजे लेरिबा कोविड केयर सेंटर दा हौजिक लायंबगी थबक चथरी। हौजिक फावबगी ओइना माकी हक्चांग फिवम यामना फना लेरी हाइना पाउचे असिगा टेलीफोन गो वारी सानाबदा फोंदोरखी। रशिया की कोरोना वैक्सीन माय पाकली। रशिया की एपीवैक कोरोना कौबा अनिसुबा वैक्सीन अमा क्लिनिकल ट्रायल माय पाकले हाइरी। अदुगा अहामदा वैक्सीन पुथोकपगी अयाबा फंगलगनी। रशिया की साइबेरियादा लैबा बेक्टोरदा टॉप सेक्रेट टेस्ट बायोलॉजी रिसर्च सेंटर दा चायेंग तौबदा माय पाखिबनी हाइरी। यूएस की प्रेसिडेंट डोनाल्ड ट्रम्प अमसुंग महाकी लोइनबी मेलानिया कोरोना वायरस पॉजिटिव ओइबदगी क्वारंटाइन तौख्रे। इंडिया की पीएम प्राइम मिनिस्टर नरेंद्र मोदी ना ट्रम्प की हक्चांग थुना फगनबा पाउजेल थाख्रे हाइना मागी ट्विटर थागलगली। लऊ सिंगुबगा मरी लेनबा एक अहुम अदु एंटी फार्म ओइ हाइदुना कांग्रेस भवनदा वकत मिपम फमख्रे। हौजिक सेंटर पालिबा बीजेपी लुचिंगबा एनडीए लेंगांगना हंदक पार्लियामेंट पास तौदुना एक ओनख्रबा लऊ सिंगुबगा मरी लेनबा एक अहुम अदु एंटी फार्म ओइ अथुबदा अंधो हाइदुना मणिपुर प्रदेश कांग्रेस कमिटीना वकत मिपम चथख्रे। सेक्शन 144 थुगाइबगीदमक्ता राहुल गांधी अमदी प्रियंका गांधी यावना कांग्रेस की मियोय कया FIR पानख्रे। हानगी कांग्रेस की प्रेसिडेंट राहुल गांधी अमदी हौजिक पार्टी असिगी जनरल सेक्रेटरी प्रियंका गांधी भद्रा यावना कांग्रेस की लुचिंगबा मियोय चनीगा सुमना अहुमदा गौतम बुद्ध नगर पुलिसना ngarang FIR पानख्रे। FIR असी हौजिक संतोरलिबा कोविड-19 असिगी येंगदुना ग्रेटर नोएडा दा थमलिबा CRPC 194 थुगाइबगी मरालदा इकोटेक पुलिस स्टेशनदा रजिस्टर तौखिबनी हाइरी। मखोइगी मथेक्ता इंडियन पेनल कोड की मखादा सेक्शन कयादा मराल सिरी। पुलिसना थादोरक्पा स्टेटमेंट की मतुंग इन्ना दिल्ली नोएडा हाईवे राहुल गांधी अमदी प्रियंका गांधी ने चौरांगना गाड़ी 50 रोमदा कांग्रेस वर्कर 200 रोमगा लोइनना
ꯂꯥꯛꯄꯗ ꯂꯦꯞꯅꯕ ꯈꯪꯍꯟꯈꯤ ꯃꯗꯨ ꯃꯈꯣꯏꯅ ꯒꯧꯇꯝ ꯕꯨꯙ ꯅꯒꯔꯗ ꯊꯝꯂꯤꯕ CRPC 194 ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯖꯃꯨꯅꯥ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦꯗ ꯅꯝꯗꯨꯅ ꯆꯠꯈꯤꯕꯗ ꯒꯥꯔꯤ ꯑꯅꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯈꯣꯡꯅ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯡꯂꯨꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯏꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯥꯛꯁ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯦꯞꯅꯕ ꯍꯣꯠꯅꯕꯗ ꯅꯝꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯑꯥꯏꯟ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯐꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯛꯇꯤꯚꯤꯁꯠ 50 ꯔꯣꯝꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯊꯨꯒꯥꯏꯗꯨꯅ ꯅꯨꯄꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯈꯪꯕ ꯌꯥꯏ ꯍꯊꯔꯥꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯄꯤꯃꯆꯥ ꯑꯃ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯅꯕ ꯃꯈꯣꯏ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯌꯦꯡ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 3ꯒꯤ ꯔꯥꯁꯤꯐꯣꯜ ꯃꯦꯆ ꯀꯌꯥ ꯐꯕ ꯌꯧꯗꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯩ꯫ ꯕ꯭ꯔꯤꯖ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏ ꯑꯐꯕ ꯑꯣꯏ꯫ ꯃꯤꯊꯨꯟ ꯑꯐ ꯐꯠꯇ ꯌꯥꯅꯩ꯫ ꯀꯔꯀꯠ ꯑꯐꯕ ꯑꯣꯏ꯫ ꯁꯤꯡꯍ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯣꯏ꯫ ꯀꯩꯅ꯭ꯌ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯩ꯫ ꯇꯨꯂꯥ ꯑꯐꯕ ꯑꯣꯏ꯫ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯀꯥꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯕ꯭ꯔꯤꯖ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯁꯛ ꯈꯪꯕꯤꯕ ꯑꯐꯕ ꯅꯨꯃꯤꯠꯅꯤ꯫ ꯙꯅꯨ ꯀꯌꯥ ꯐꯕ ꯌꯧꯗꯦ꯫ ꯃꯀꯔ ꯑꯐꯕ ꯑꯣꯏ꯫ ꯀꯨꯝꯚ ꯑꯐꯕ ꯐꯠꯇ ꯌꯥꯅꯩ꯫ ꯃꯤꯅ ꯃꯥꯏ ꯄꯥꯛꯏ ꯑꯐꯕ ꯑꯣꯏ꯫ ꯉꯁꯤꯒꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯄꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯕ 28 ꯁꯦꯟꯇꯤꯒ꯭ꯔꯦꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ 22.5 ꯁꯦꯟꯇꯤꯒ꯭ꯔꯦꯗ ꯃꯣꯔꯅꯤꯡꯗ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯆꯥꯡ 84%, ꯅꯨꯃꯤꯊꯤꯟ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯆꯥꯡ 73%, ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯆꯥꯡ 3.2 mm꯫ ꯉꯁꯤꯒꯤꯗꯤ ꯄꯥꯎꯆꯦꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ꯫